ngasi gi oina US Iran war gi update khara pijarake ahoina ngarang bauda tanagiba pauda hainari se Pakistan na silaga Islamabad ta US Iran wari sanaba hogre somda wari kanna sanari gaida asomda Trump su magi thokpam ngange mana haije Strait of Hormuz hangdoknaba kanna honari sine somda Strait of Hormuz ki matangdane kanna yanadaba ama leirise wari sanabhamda aduga asom saidana Trump na Strait of Hormuz suksoi choidana hangdokani sine ada ngarang bauda US ki site gi su Iran gi site gi su moigi aiba written proposal sing koi exchange tawna aduga site ani sigi marakta khwaidagi hojik phauda maru oiba concern warise Strait of Hormuz se athing bamta yaudana free oina chanhanba yaba sine America gi site gi thamisina mu aduga Iran gi site gi namu Strait of Hormuz ki maramda wambo ngangkano Strait of Hormuz ki maramda wari sanabase toksi sigi matangda wambo khanaroi sine nasi ayuki pung 9 minute manga chatpada US ki site gi ma phongdore moina haise US Iran gi peace talk se fail oire sine Pakistan na sillaga tawriba US Iran gi peace talk se hojik phauda Iran ga dil amata mapung phana tawba ngamdre aduna hariba talk se fail oire sine aduga Iran gi site gi somuk America da blame tawriba sinamuk pung 9 minute 53 chatpada pungjing yauna loi hajarage pung 9 minute 53 chatpada Iran na US da blame tawraga haireba kai haina sigi peace talk sina kairi bagi maram se fail ori bagi maram se masigi marueba daitadi America na ni sine America na moina pukhatpa proposal sing do yada bagi ni sine Iran gi site gi harisina marsida Donald Trump amuk saure pung 9 minute 15 chatpada Donald Trump na China da mu onjale China da mana harise China na Iran da kusukulai pi sine madu tawroi da bani makata na tawragadi afaba oiroi sine Trump na muk China da onjalaga warning tore aduga pung 9 minute 96 chatpada Iran gi site gi muk phongdore wari sanabagi karimbawa kanaba phangdre aduna Pakistan da wari sanabagi thabak chathari ba se kasu yamna hainingai leite talks are over hadi wari sanabado fail oire haibagi mawongne hogre chatkhre karimbaw kanaba phangdre sine pawamana US ki delegate sing je Pakistan thadoga chatkhre wari sanabagi dil ama bawba Iran gi maikai dagi yausalaktabana maram orakanda da wari sanaba kanadre aduna hoichalage haidana Pakistan thadoga chatkibagi pawamalai sigi peace talk se karigi fail orino haita agadi America gi site gi Vice President JD Vance na haije Iran did not accept their final and the best offer adi mogi final and the best offer do Iran accept of this in aduga Iran gi site gi mu haijena US na tawriba demand sing se unreasonable over demands kaktane sine aduna sigi wafam sidaida yanadaba lakpana maram orakana da US Iran gi peace talk se fail ore aduna America gi delegate khaijo hangre aduga sigi peace talk se karaba matungda Trump ki site gi anoba threat ama muktore kari haina Gulf region sidaida America gi navy thazalakanda da blockade torokpa yabagi phibam lei sine Trump na muk nauna threat tore isina sigi peace talk se kaiba matamda maruina sinlang bagi thabak tawriba Pakistan gi oina di yam nungai taba were aduna Pakistan gi foreign minister Ishaq Dar haije mana muk insist tawre US da su Iran da su sigi talk se kairaga su hojik chathariba ceasefire sidi sum continue tawbi usine Pakistan gi site gi haijara ijana maraksida America gi oil tanker ahum Strait of Hormuz phawraga lathoga lakhre haidana report ama mulai somda langnaringai matamsida America na khudong chaba ma lhobagi mawongne International Maritime Organization gi Secretary General Arsenio Domingo saijana
Strait of Hormuz ki matang da wa ma haire mana haise Iran na Strait of Hormuz tagi toll tax charge tawbase tawroi da bani sine masi illegal oiba aduga international community na su reject tawgadaba yaroi da bo afam ni sine mana haire ise maraksida yam nungai tawa pawom lai maroina isei nongmai pamjaba mising goina di yamna thamoi sokadaba pawere miyamna asugi matik pamnaba asugi matik nungsijaba adugumba saisakpi asa bosle ngasi leihidabagi pawlai multi organ failure na maram oiraga Mumbai gi breast candy hospital da Saturday numitagi koi cardiac related issues sing na maram oiraga layeng dana lakpane adubo magi aroiba matamdo laktana ngasi leihidre adugi matik nungaite aduga Manipur gi oiba pawda BSF constable ama sigra matungda Ukhrul district ki Mangkot Chepu hariba koi Litan police station gi manungda leiba afam dudaida security forces na operation chathaba matamda illegal bunker kun mathoi thugaigre aduga ID tara humdoi phare dana paw malai hojiki oina di sibawdang lere friend makha taba maroiba paw lega so mathang mathang update tawjarake hojiki di sai matang sta loisalage